Manipuri wari channel asibu tabiriba khwai pumnamakpu taram nokchari ngasi amuk lobirasi ai leisabi fare mapan suba tangka nganba ai dinga saidegi nangse khangaur seli boi ningrure aduga phane ka sela lermi kanana selo haige Devika mi amalaye madi phanek setpase yam pamjaba aduda aisu seline numit kya ni gino nangna selisibo punsi chupagi adum seladoni ado kanaminu adisu matam lakini ado phajabra aina phanek setpase uda phanek setpa mali nachil thino mamanadi phajayena haye o phajabada lore Devika di nganbada oina boy saksinaraga lei nganbadi icham chamna adumak khali mabani di thaina dagi phagi adum tawnarakpanina nganba phagi tawbani yam phaji adumaina dum selo maitei nupi male nupa phangdabada phanek selabadi phangladamni matat mata do selakano yam yengningde Devika na amu asingbagi phajabra asingbagi phajai somdasu Sylvia Mama asomda chaluse nene hoiromda Leima ngasi di thengani chalagumsi kona mu chalase Mama How kay haige sum kaurini da Leima na mu nangi pharaksidi ba Mama khutsambiyo Leima no fit tawraga Sylvia gi makhut adu samduna wari sana sanaduna lambi edu da chatli lekai gi mauna khara su urami mawa mana yengotu mamam sa sinu hidra makhut ka samduna chatli base atopa mawa mana mu hairei makhoi gi mungse yamna nungsine mawa mana leima da hairei inama kai chatlino leima aikhoi su dukan da chalubani chawba nangdi nasaka yamna phajaramena Sylvia phajabudi phajabani piksu pikpani nangbu hostel de lei haibadai ne class kya tamnino handak 12 ka doini o kana hono ko nabungani su larik tamhodi nangdi phajana mapung phana tamuko imphal daga leire kaina ngausinaganu ngausina deda mawa mana mu haire nana masupai nangdi ne narai bagyam na pare Leisabi Parapau Kedana Nungaina Laito Nayum Panbagi Wakalgane Kan Kinuko Sylvia Su Hoi Aidium Gam the Paloida Mamagi Manaka Sumlay Dini Mousing a Dusunoglay Pare Pare Inama Echo Suzangrage Leima Echo Suzanguki Geko Wari Sana Sana Lapada Dukan Yoxilakle Leimana Chawba nang kari chadoino hairodana Mama chocolate su aduga atopa chapochu inamaga chamina doine dukan phamba nupi adina Leima nangbuna sakara pharabo phari je Chawba chocolate chine yarabo nangbo yarani chief tu sapo mama di kwa chadamnina chief oina chajani Leima na amu Aigidi yarene nangi apambadu leiro achapot singadu cherang amadi yamsilaga pirei Leima kaya tarage chamaga yankai tare Leimana chani chapidupi lupa yankai halakpa adu lauraga thoklai Sylvia Mama lupa yankai do ine tombidagi singju leikise Haima Singjudo amuk charaga puk nayana amuk kaptoira kapoiba mama khara kap khara nok tawna matama dusu hoki Sylvia su 12 admission tawduna hostel da amuk laktuna hanagi matawgum mama ni bisinga punwa fangle Sylvia matam khara tangu da bada nang diamna olamena Rebecca kai olage Nasamgado style ga tawdana kaklami noisu yam noi khale noi basidi tumba chaba tawbaine
ꯁꯝꯁꯤꯅ ꯅꯪꯁꯨ ꯇꯦꯜꯂꯦꯅ ꯑꯩꯁꯨ ꯀꯛꯊꯠꯂꯤꯅꯦ ꯑꯩꯗꯤ ꯃꯁꯥꯒꯤ ꯇꯦꯜꯂꯤꯅꯦ ꯔꯦꯕꯤꯀꯥ ꯑꯩꯗꯤꯅꯦ ꯁꯝ ꯌꯥꯝ ꯊꯨꯅ ꯁꯥꯡꯉꯦ ꯑꯗꯨꯝ ꯃꯁꯥꯅ ꯁꯥꯡꯀꯅꯤ ꯕꯦꯝꯃ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯁꯦꯂꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯅꯦ ꯑꯇꯩꯗꯤ ꯑꯌꯥꯝꯕꯅ ꯂꯥꯛꯅꯔꯦ ꯃꯣꯏ ꯀꯥꯡꯕꯨꯗꯤ ꯎꯗꯦꯗ ꯁꯤꯜꯚꯤꯌꯥ ꯍꯌꯦꯡꯗꯒꯤꯗꯤ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯆꯠꯁꯤꯀꯣ ꯆꯠꯁꯤ ꯃꯕꯥꯅꯤꯁꯨ ꯄꯣꯠ ꯆꯩ ꯂꯩꯁꯤꯟꯕ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯤꯜꯚꯤꯌꯥ ꯃꯤꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯂꯩ ꯂꯩꯗꯨꯅ ꯉꯥꯟꯕꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗꯁꯨ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦꯅ ꯈꯜꯂꯤ ꯃꯁꯥ ꯃꯊꯟꯇ ꯍꯔꯥꯎꯖꯩ ꯔꯦꯕꯤꯀꯥ ꯀꯅꯥꯅꯣ ꯌꯦꯡꯉꯤꯗꯣ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯍꯥ ꯀꯅꯥꯝꯇ ꯅꯠꯇꯤꯌꯦ ꯍꯣ ꯈꯪꯖꯔꯦ ꯗꯥꯉꯥꯟꯕ ꯌꯦꯡꯂꯤ ꯅꯠꯇ꯭ꯔꯣ ꯆꯤꯟꯕꯥꯜꯅ ꯅꯠꯇꯦ ꯍꯥꯏꯔꯁꯨ ꯊꯃꯣꯏꯅꯗꯤ ꯃꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯜꯚꯤꯌꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁ ꯅꯪꯁꯤꯗꯤꯕ ꯔꯥꯅꯤ ꯃꯣꯏ ꯑꯇꯩꯁꯤꯡꯗꯤ ꯔꯦꯕꯤꯀꯥꯅ ꯈꯨꯝꯂꯛꯏ ꯃꯅꯨꯡꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯅꯍꯧꯔꯤꯌꯦ ꯔꯥꯅꯤꯁꯨ ꯑꯃꯨꯛ ꯅꯕꯥꯅꯤꯗꯤ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯔꯦ ꯃꯦꯝ ꯁꯤꯜꯚꯤꯌꯥ ꯉꯥꯟꯕ ꯎꯗꯕ ꯑꯗꯨꯗ ꯊꯃꯣꯏꯅꯗꯤ ꯍꯪꯅꯤꯡꯂꯤ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜꯗꯗꯤ ꯀꯥꯡꯊꯣꯛꯄ ꯉꯝꯗꯦ ꯃꯇꯧ ꯑꯗꯨ ꯔꯦꯕꯤꯀꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯍꯪꯕꯁꯨ ꯏꯀꯥꯏꯒꯨꯝ ꯇꯧꯅ ꯂꯩ ꯔꯦꯕꯤꯀꯥꯅ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯀꯦꯝ ꯈꯜꯂꯨꯅꯣ ꯍꯣꯔꯦꯟ ꯎꯔꯗꯝꯅꯤ ꯑꯉꯥꯡ ꯑꯉꯥꯡꯑꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯝꯅꯤ ꯁꯤꯜꯚꯤꯌꯥ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯒꯦꯠꯂꯣꯝꯗꯒꯤ ꯉꯥꯟꯕ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯔꯦꯕꯤꯀꯥꯅ ꯗꯥꯉꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯒꯥꯔꯤꯗꯒꯤ ꯗꯦꯕꯤꯀꯥꯁꯨ ꯀꯨꯝꯊꯔꯛꯏ ꯔꯥꯅꯤ ꯍꯩꯃꯥ ꯏꯃꯧꯁꯨ ꯌꯧꯔꯛꯂꯦꯗꯅ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯤꯜꯚꯤꯌꯥꯒꯤ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯒꯨꯝꯅ ꯑꯅꯥꯕ ꯐꯥꯎꯏ ꯔꯦꯕꯤꯀꯥꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ ꯉꯥꯟꯕ ꯍꯣꯁꯇꯦꯜ ꯃꯤ ꯂꯥꯛꯅꯔꯕꯣ ꯔꯥꯅꯤꯁꯨ ꯀꯨꯝꯂꯛꯏ ꯍꯣꯏꯅꯦ ꯑꯌꯥꯝꯕꯅ ꯂꯥꯛꯅꯔꯦ ꯉꯥꯟꯕ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯔꯦꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯏ ꯂꯥꯛꯄ ꯗꯥꯉꯥꯟꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯉꯥꯡꯗꯤ ꯂꯥꯛꯈ꯭ꯔꯕꯣ ꯔꯦꯕꯤꯀꯥ ꯈꯤꯇꯪ ꯂꯩꯊꯣꯛꯂꯒ ꯁꯤꯜꯚꯤꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯉꯥꯟꯕꯗꯤ ꯁꯤꯜꯚꯤꯌꯥ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯁꯤꯜꯚꯤꯌꯥ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯎꯁꯤꯟꯅꯗꯅ ꯃꯀꯣꯛ ꯑꯗꯨ ꯂꯨꯛꯊꯔꯒ ꯂꯩ ꯉꯥꯟꯕꯁꯨ ꯀꯩꯒꯤꯅꯣ ꯍꯪꯒꯦ ꯍꯥꯏꯅ ꯆꯤꯟꯕꯥꯜ ꯀꯥꯡꯒꯦ ꯇꯧꯔꯛꯄꯒ ꯗꯦꯕꯤꯀꯥꯅ ꯂꯥꯎꯔꯛꯏ ꯉꯥꯟꯕ ꯂꯥꯛꯑꯣ ꯉꯥꯟꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯁꯤꯜꯚꯤꯌꯥꯁꯨ ꯔꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯎꯞꯁꯤꯜꯂꯒ ꯂꯩ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯏ ꯔꯦꯕꯤꯀꯥꯅ ꯆꯤꯡꯈꯠꯂꯒ ꯐꯝꯍꯜꯂꯤ ꯀꯩꯒꯤ ꯄꯤ ꯇꯥꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯄꯛꯆꯗꯤꯌꯦ ꯁꯤꯜꯚꯤꯌꯥ ꯀꯞꯂꯤ ꯀꯞꯂꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯋꯥꯕꯒꯨꯝꯅ ꯇꯧꯏ ꯁꯦ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯑꯩ ꯗꯥꯉꯥꯟꯕꯁꯤ ꯅꯨꯡꯁꯤꯌꯦ ꯔꯦꯕꯤꯀꯥꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤ ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯅ ꯗꯥꯉꯥꯟꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤ ꯗꯥꯉꯥꯟꯕꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯉꯁꯤꯗꯤ ꯅꯪ ꯎꯅ ꯎꯅ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗꯦ ꯑꯍꯣꯡꯕ ꯅꯥꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯒꯤ ꯑꯍꯣꯡꯕ ꯅꯥꯏꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯋꯥꯕꯒꯨꯝꯅ ꯇꯧꯏ ꯑꯁ ꯀꯩꯁꯨ ꯈꯟꯒꯅꯣꯕ ꯗꯥꯉꯥꯟꯕꯁꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯉꯣꯟꯗ ꯀꯧꯕꯅꯦ ꯉꯁꯤꯗꯤ ꯀꯧꯔꯛꯇꯦ ꯃꯁꯤꯒꯤ ꯐꯣꯔꯦꯅꯔ ꯃꯥꯟꯕꯤꯁꯤꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯁꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯗꯥꯉꯥꯟꯕꯅ ꯑꯩ ꯎꯗ꯭ꯔꯕꯗꯤ ꯋꯥꯏ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯋꯥꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯐꯥꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯩꯗꯤ ꯗꯥꯉꯥꯟꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯈꯟꯅ ꯍꯔꯥꯎꯖꯔꯨꯔꯦ ꯈꯜꯂꯝꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯇꯝꯕ ꯉꯝꯗꯦ ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯔꯦꯕꯤꯀꯥ ꯍꯥ ꯕꯕꯥꯕꯣ ꯀꯥꯏꯗ ꯁꯤꯜꯚꯤꯌꯥ ꯀꯞꯅ ꯀꯞꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯈꯪꯍꯜꯂꯛꯇꯦꯅꯦ ꯅꯣꯡꯃ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯩ ꯔꯦꯕꯤꯀꯥ ꯀꯨꯏꯔꯦꯍꯦ ꯁꯤ ꯂꯝꯕꯤꯁꯦ ꯆꯠꯇꯕ
ꯁꯤꯜꯕꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯁꯤꯗꯩꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯅꯤ 12ꯅꯤꯅ ꯄꯔꯁꯦꯟꯇꯦꯖ ꯁꯨꯗ꯭ꯔꯗꯤ ꯑꯦꯛꯖꯥꯝ ꯊꯥꯂꯣꯏ ꯀꯥꯏꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯆꯠꯁꯤꯀꯣ ꯆꯠꯁꯦ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯔꯁꯨ ꯅꯪꯕꯨ ꯃꯤꯁ ꯌꯥꯝ ꯇꯧꯏꯕꯨ ꯑꯩꯁꯨ ꯅꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒ ꯗꯥꯉꯥꯟꯕꯁꯨ ꯍꯩꯔꯛꯀꯅꯤ ꯈꯪꯕꯒ ꯍꯩꯔꯛꯑꯦ ꯇꯨ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯁꯤꯜꯕꯤꯌꯥꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯁꯤꯜꯕꯤꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯟꯊꯣꯔꯛꯏ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦ ꯃꯤ ꯎꯁꯤꯟꯅꯗꯕꯒ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯁꯤꯜꯕꯤꯌꯥ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯏ ꯉꯥꯟꯕꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯅ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯉꯁꯤ ꯐꯥꯎꯗ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤꯅꯣ ꯗꯥꯉꯥꯟꯕ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯑꯩ ꯑꯝꯇ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯑꯉꯥꯡ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯩ ꯑꯉꯥꯡ ꯅꯠꯇꯦ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯑꯩ ꯁ꯭ꯀꯨꯜ ꯊꯦꯡꯅꯅꯤ ꯅꯪ ꯌꯥꯝ ꯍꯣꯡꯉꯝꯃꯤ ꯍꯥꯟꯅꯒꯤ ꯑꯉꯥꯡꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯈꯥꯏꯔꯒ ꯂꯩꯔꯅꯨ ꯗꯥꯉꯥꯟꯕ ꯑꯩꯁꯦ ꯗꯥꯉꯥꯟꯕꯒꯤ ꯈꯩꯐꯝ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯉꯥꯟꯕꯅ ꯅꯣꯡꯃꯗꯤ ꯄꯥꯎꯈꯨꯝ ꯐꯪꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯝꯕꯅꯤ ꯉꯁꯤꯒꯤ ꯁꯤꯜꯕꯤꯌꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯁꯤꯜꯕꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁꯤꯜꯕꯤꯌꯥ ꯃꯈꯨꯠꯇꯨ ꯁꯥꯐꯨ ꯀꯟꯅ ꯂꯩꯊꯣꯛꯏ ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯥꯟꯕꯕꯨ ꯏꯟꯊꯨꯈꯤ ꯉꯥꯟꯕꯁꯨ ꯁꯣꯔꯣꯛ ꯑꯗꯨꯗ ꯐꯝꯊꯈꯤ ꯁꯤꯜꯕꯤꯌꯥ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯝ ꯆꯠꯈꯤ ꯔꯦꯕꯤꯀꯥꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯤꯜꯕꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯉꯥꯟꯕ ꯃꯆꯤ ꯂꯦꯡꯗꯅ ꯐꯝꯂꯒ ꯂꯩꯍꯧꯏ ꯁ꯭ꯀꯨꯜ ꯌꯧꯔꯒ ꯁꯤꯜꯕꯤꯌꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯀꯞꯂꯛꯏ ꯉꯥꯟꯕꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯍꯥꯏꯅꯤꯡꯅ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯔꯦꯕꯤꯀꯥ ꯅꯪ ꯑꯃꯨꯛ ꯀꯞꯂꯕꯣ ꯁꯤꯜꯕꯤꯌꯥꯅ ꯗꯥꯉꯥꯟꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯑꯩꯒꯤ ꯆꯤꯟꯁꯤꯁꯨ ꯀꯩꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯔꯝꯃꯦ ꯇꯟꯖꯥ ꯑꯗꯨꯗ ꯕꯣꯏꯅꯥꯎ ꯍꯣꯏꯁꯨ ꯂꯥꯛꯏ ꯑꯣꯏ ꯅꯣꯏꯗꯤ ꯎꯗꯕ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯔꯦꯕꯤꯀꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯂꯥꯏꯕꯛꯅꯕꯨ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯄꯨꯟꯕ ꯐꯪꯂꯦꯅꯦ ꯔꯦꯕꯤꯀꯥ ꯀꯥꯛꯄꯤꯁꯦ ꯍꯥꯟꯅꯗꯤ ꯋꯥꯒꯁꯦ ꯆꯕꯦꯡ ꯂꯣꯟꯕꯅꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ 12 ꯀꯥꯔꯦꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯔꯤꯔꯣ ꯁꯤꯜꯕꯤꯌꯥꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏ ꯁꯥꯔꯤꯅꯦ ꯅꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯂꯣꯏꯗꯨꯅ ꯁꯨꯇꯤ ꯊꯥꯔꯛꯂꯦ ꯈꯪꯍꯧꯗꯅ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯏ ꯔꯦꯕꯤꯀꯥ ꯑꯁ ꯀꯗꯣꯝꯗꯩꯅꯣ ꯅꯣꯡꯁꯤꯅ ꯑꯃꯨꯛ ꯁꯥꯇꯤꯟꯁꯨ ꯌꯥꯎꯔꯛꯇꯦ ꯆꯣꯠꯄ ꯇꯥꯔꯦꯅꯦ ꯁꯤꯜꯕꯤꯌꯥꯅ ꯆꯣꯠꯂꯁꯨ ꯆꯣꯠꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦ ꯉꯝꯖꯔꯔꯣꯏ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯅꯣꯡ ꯆꯨꯕꯒꯤ ꯂꯩꯔꯝꯃꯤ ꯁꯥꯇꯤꯟ ꯌꯥꯎꯕ ꯈꯔꯗꯤ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯏ ꯁꯥꯇꯤꯟ ꯌꯥꯎꯔꯛꯇꯕ ꯈꯔ ꯑꯃꯁꯨ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯂꯩꯔꯤ ꯔꯦꯕꯤꯀꯥ ꯅꯣꯡꯁꯤꯁꯨ ꯀꯟꯅ ꯁꯨꯝ ꯆꯨꯔꯛꯏ ꯁꯤꯜꯕꯤꯌꯥ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯇꯤꯟꯗꯒꯤ ꯆꯦꯟꯊꯔꯛꯄ ꯅꯣꯡ ꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯌꯥꯔꯒ ꯁꯥꯟꯅꯩ ꯅꯨꯄꯤ ꯑꯃꯅ ꯁꯤꯜꯕꯤꯌꯥ ꯆꯣꯠꯂꯅꯤꯌꯦ ꯅꯪ ꯇꯧꯏꯗꯣ ꯁꯤꯜꯕꯤꯌꯥꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯣꯡ ꯇꯥꯕꯁꯦ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯈꯨꯖꯣꯛꯅ ꯌꯥꯔꯒ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯆꯥꯏꯁꯤꯜꯂꯤ ꯅꯨꯄꯤ ꯑꯃꯅ ꯑꯁ ꯇꯧꯅꯨꯃꯤ ꯁꯤꯜꯕꯤꯌꯥ ꯆꯣꯠꯀꯦꯁꯨ ꯅꯊꯟꯇ ꯆꯣꯠꯂꯣ ꯑꯩꯈꯣꯏꯗ ꯆꯥꯏꯁꯤꯜꯂꯛꯀꯅꯣ ꯀꯟꯅ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯇꯞꯅ ꯍꯥꯡꯂꯛꯂꯤ ꯃꯤꯁꯨ ꯃꯊꯪ ꯆꯠꯅꯈ꯭ꯔꯦ ꯁꯤꯜꯕꯤꯌꯥ 이반이수 ꯆꯠꯄ ꯌꯥꯔꯅꯤꯌꯦ ꯑꯃꯨꯛ ꯆꯨꯊꯔꯛꯇ꯭ꯔꯤꯉꯩꯗ ꯆꯦꯜꯍꯧꯔꯁꯦ ꯃꯕꯥꯅꯤꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯂꯥꯞꯇꯛꯅ ꯉꯥꯟꯕꯅ ꯉꯁꯥꯏ ꯐꯝꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ ꯔꯦꯕꯤꯀꯥ ꯗꯥꯉꯥꯟꯕꯅꯤꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯟꯗ꯭ꯔꯤ ꯃꯥꯜꯂꯤ ꯁꯤꯜꯕꯤꯌꯥ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯉꯥꯟꯕꯒꯤ ꯃꯃꯥꯡꯗ ꯐꯝꯊꯔꯛꯏ ꯗꯥꯉꯥꯟꯕ ꯉꯥꯟꯕ ꯁꯤꯜꯕꯤꯌꯥꯗ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯁꯤꯜꯕꯤꯌꯥ ꯀꯞꯂꯒ ꯑꯩꯁꯨ ꯗꯥꯉꯥꯟꯕ ꯅꯨꯡꯁꯤꯌꯦ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯉꯥꯡ ꯗꯥꯉꯥꯟꯕ ꯑꯩꯅ ꯀꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯣ
nang sauganu ko. Nganba Sylvia da konsilay. Angang, ay nang yamna nungsiye. Ay nangwanda sana ba sunati? Kai ba sunati? Dangan ba ay sunang bu yamna nungsiye. Ay nungsiraga karigi kapino. Dangan ba su kapidudi. Ngan ba na mapi edu taythokpi. Dangan ba loina chole naraniye. Makut aduna ngan bagi makok tanali. As loina chole ingdro ngasay dagi sida dum layro mina angaw ba na hainaramlani. Ngan ba na amu Nangdi kaigi wa hairake tawbaga Sylviana machin mensili. Yare ba adu hairaklano ingani yumda chalas lao. Yam ingi. Nung na choladi ing bataba. Ngan ba Sylvia da mu konsin ke tawri. Rebecca ubada khutuna makok adu nan bisaki. Ahum adu lakmi na ba ubada Rani pakatna. Ibungo nang di kay da chaluriba. Is loina choline. Ngasay dagi nang bu kaday da chaluge. Pungcho cholaga halai sibo. Chatlasu gari achawa si puraga chatpa yadabro nangbo. Ngan ba kari su hairamdana imungda prap sangki. Rani nabani di cholaktra. Rebecca na mukum lay. Cholaktiye. Nakoy dada sibu kaday dagi thengnara ino. Sylvia di pakat pada mihul sudre. Mihul dang chongba horei. Rebecca na asom dagi pungchocho na lapada thengna bani. Oh, yare chango nafi hongdok luro. Rani ngan bagi kada changlei. Ngan ba achopra fi singa du hongdok laga tawel amana makok tu taithui. Nati nangbu kadai da chatluri no ba. As kaisu chati beima. Kari su chatraga kamaina cholai ba. Nong churi do khangaudrabo. Ngasai dagina kadai da lairui ba. Rasoi da chalubani. Nangbu gari puraga chatpa yadabro. Sumthokpada thengnaraba ada magi gari da dum chale. Halakpada lambi da nong tasilaktana adum chotle. Sylvia su fi hongdok na nofit tawji. Rebecca na handak matang sina hena aise mitsi una tangmana pharani. Thaina dagi so hongna una adum tanglaklabani. Sylvia una kamaina tangdoi ba kai maram ge. Ho maram haiba bune yam chawna laigrabjani. Kai maram no ba. Sylvia ibani se matam kharadi school se punna chaminaragumse. Kaigino haiba. Ai yauradine dangan bana bani romance tobada pharak tarane ba. Oh nangi sidi ai bui kai ba pirine ba. Phai Tanjade da Selina. Kana no ikai ba pinari dubo. Sylvia. Sakthibia. Pictro noi di karam kada laino. Ngarang lakpani. Aisu ngarang lake tawbani. Mama na ngasi chalona ngasi oina laba. Sylvia ga ngan bagasu nongmagi nungsinabe hengalakli. Hostel aduda laiba mipum khudimag khangdaba leitre. Khangdaba haibabu Rani ga ibohal ga mangairi. Numidang athengba michik mirau khol tadraba matamda hostel gi awang thangbada hauriba hainau pambi makongda famduna nganba amadi Sylvia nungti wari kaya masani. Nganba Angang nang waga se ngangba yam hairame ko. Sylvia na masagi haini. Aigi angang se yam nungsibo. Aibu nangi angang lo nati kaisu. Mani aigini. Dangan ba. Haune. Saroy na khanglabadi ai phubini ai yam pakale. Ngan ba Sylvia gi makut adu pairaga. Kai fudoino ai leiringai da kanana sunangwanda khudona sokpa pau yaroi. Nangi damakta ai leirisidi. Sylvia nofit tawraga. Saktiba. Aya ai bu saktiba ye. Masi ngangsi mamai macha se siktat pasoi rose. Ngamzagadro. Ngamjaniye. Ngamsu ngamoy dap yam tawno. Aya adu edi siklage.
ꯃꯈꯨꯠꯇꯨꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯁꯤ ꯅꯥꯁꯨ ꯅꯥꯕꯤꯗꯦ ꯅꯥꯕꯤꯗꯤ ꯀꯥꯏꯅ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯑꯩꯅ ꯀꯟꯅ ꯁꯤꯛꯂꯛꯑꯗꯤ ꯀꯞꯆꯅꯤ ꯅꯪ ꯁꯤꯜꯚꯤꯌꯥ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯒ ꯁꯤꯑꯣꯅꯦ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯗꯨꯗꯤ ꯃꯤꯠ ꯎꯏꯁꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯝꯃꯣꯏꯕ ꯁꯤꯜꯚꯤꯌꯥ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯉꯥꯟꯕ ꯁꯤꯜꯚꯤꯌꯥꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯤꯡꯁꯤꯜꯂꯤ ꯉꯥꯟꯕꯒꯤ ꯆꯤꯟꯅ ꯁꯤꯜꯚꯤꯌꯥꯒꯤ ꯆꯤꯟꯗ ꯁꯤꯜꯚꯤꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯆꯤꯟꯗꯨꯁꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯈꯜꯂꯤ ꯉꯥꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯦ ꯁꯥꯎꯔꯤꯔꯣ ꯁꯤꯜꯚꯤꯌꯥ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯉꯥꯟꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯥꯅꯩ ꯁꯤꯜꯚꯤꯌꯥ ꯔꯨꯝ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯈꯨꯗꯥꯡꯗ ꯇꯥꯞ ꯐꯥꯔꯛꯏ ꯁꯥꯎꯔꯤꯔꯣ ꯍꯥꯏꯕꯅꯤ ꯁꯥꯎꯗꯦ ꯁꯥꯎꯗꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯠ ꯅꯥꯟꯊꯣꯛꯄꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯔꯥ ꯎꯁꯤꯟ ꯈꯪꯁꯤꯟꯅꯗꯕꯤꯗꯣ ꯌꯥꯝ ꯍꯩꯔꯦ ꯎꯁꯤꯟꯅꯗꯕ ꯁꯥꯕꯗꯤ ꯌꯥꯝ ꯍꯩꯅꯦ ꯅꯪ ꯑꯩ ꯁꯥꯎꯗꯦꯕ ꯐꯔꯦ ꯐꯔꯦ ꯆꯪꯉꯣ ꯇꯨꯝꯊꯣꯛꯎꯔꯣ ꯂꯥꯏꯔꯤꯛꯀꯗꯣ ꯄꯥꯔꯨꯔꯅꯨ ꯊꯦꯡꯉꯦꯀꯣ ꯈꯨꯠꯇꯤ ꯊꯥꯗꯣꯛꯇꯅ ꯀꯃꯥꯏꯅ ꯆꯪꯗꯣꯏꯕ ꯉꯥꯟꯕ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯈꯨꯠ ꯑꯗꯨ ꯆꯦꯆꯦꯠ ꯄꯥꯏꯁꯤꯜꯂꯤ ꯉꯥꯟꯕ ꯊꯥꯗꯣꯛꯑꯣ ꯑꯩ ꯁꯥꯎꯗ꯭ꯔꯦꯕ ꯉꯥꯟꯕꯁꯨ ꯇꯨꯝꯃꯨꯔꯣ ꯑꯩꯒ ꯑꯣꯏꯅ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁ ꯀꯥꯔꯟꯗꯣ ꯉꯥꯡꯂꯛꯀꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯉꯥꯟꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯪꯉꯣ ꯌꯥꯔꯦ ꯉꯥꯟꯕ ꯁꯥꯎꯔꯤꯔꯣ ꯑꯩꯗꯤ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯆꯪꯉꯒꯦꯀꯣ ꯉꯥꯟꯕꯅ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯪꯈ꯭ꯔꯤ ꯉꯥꯟꯕꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯃꯔꯤ ꯃꯔꯤ ꯑꯃꯨꯛ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯈꯤ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯟꯅꯅꯕ ꯔꯦꯕꯤꯀꯥ ꯂꯥꯏꯔꯤꯛ ꯊꯩꯖꯤꯟꯕ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯅ ꯁꯦꯠꯅ ꯁꯤꯜꯚꯤꯌꯥꯗ ꯂꯛꯅꯔꯛꯏ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯀꯥꯟꯗ ꯑꯋꯥꯡꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗꯅꯦ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯃꯒ ꯍꯦꯂꯣꯏ ꯅꯨꯄꯥ ꯑꯃꯒ ꯊꯣꯛꯑꯦ ꯍꯥꯏꯌꯦ ꯃꯦꯝ ꯈꯣꯏꯅ ꯌꯥꯝ ꯍꯥꯏꯅꯍꯧꯕꯅꯤ ꯁꯤꯜꯚꯤꯌꯥꯁꯨ ꯄꯥꯈꯠꯅ ꯍꯥ ꯀꯥꯏꯗ ꯍꯩꯅꯧ ꯃꯈꯣꯡꯗ ꯎꯍꯧꯕ ꯃꯤꯁꯨ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯩꯕꯨꯗꯤ ꯎꯗ꯭ꯔꯤ ꯁꯤꯜꯚꯤꯌꯥ ꯇꯧꯐꯝ ꯈꯪꯗꯗꯅ ꯋꯥ ꯊꯩꯗꯣꯛꯄ ꯍꯧꯔꯛꯏ ꯑꯩꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤꯗꯣ ꯑꯗꯥꯏꯗ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ ꯔꯦꯕꯤꯀꯥꯅ ꯑꯁꯤ ꯅꯪꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯐꯃꯨꯡꯗ ꯂꯩꯔꯤꯁꯦ ꯃꯥꯅꯤꯅꯦ ꯎꯔꯨꯗ꯭ꯔꯦ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯅ ꯀꯩꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯒꯤ ꯄꯥꯈꯠꯄꯁꯤ ꯃꯉꯥꯏ ꯑꯁ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩꯁꯨ ꯇꯨꯝꯗꯅ ꯁꯪꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯂꯣꯟꯅ ꯌꯦꯡꯍꯧꯒꯦ ꯍꯩꯅꯧ ꯃꯈꯣꯡꯗ ꯔꯦꯕꯤꯀꯥ ꯀꯩꯅꯣ ꯌꯦꯡꯉꯨꯅꯣ ꯌꯦꯡꯗ꯭ꯔꯁꯨ ꯈꯪꯉꯦ ꯑꯩꯕꯨꯗꯤ ꯑꯗꯨꯏꯁꯨ ꯍꯦꯛ ꯌꯦꯡꯅꯤꯡꯕ ꯔꯦꯕꯤꯀꯥ ꯑꯁꯦꯡꯒꯤ ꯃꯦꯝ ꯍꯣꯏꯅ ꯈꯪꯈ꯭ꯔꯕꯣ ꯈꯪꯗꯅꯅꯦ ꯃꯥꯏꯕꯤꯒ ꯀꯧꯔꯒ ꯌꯦꯡꯊꯣꯛꯀꯅꯤ ꯀꯥꯏꯅꯒ ꯌꯥꯝ ꯇꯧꯍꯧꯕꯅꯤ ꯁꯤꯜꯚꯤꯌꯥ ꯐꯃꯨꯡꯗ ꯐꯝꯊꯈꯤ ꯔꯦꯕꯤꯀꯥꯁꯨ ꯁꯤꯜꯚꯤꯌꯥꯅ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯏꯇꯥꯏꯁꯤꯕꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯄꯥꯈꯠꯀꯅꯨ ꯅꯪꯅ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯖꯩꯌꯦ ꯁꯤꯜꯚꯤꯌꯥꯅ ꯑꯩ ꯏꯀꯥꯏꯗꯅ ꯇꯧꯕꯅꯤ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯅꯠꯇ꯭ꯔꯣ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯔꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯣꯏꯅꯣ ꯄꯥꯈꯠꯀꯅꯣ ꯅꯇꯧ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯄꯥꯈꯠꯍꯟꯒꯅꯨꯀꯣ ꯑꯩ ꯀꯞꯅꯤꯡꯉꯦꯕ ꯉꯥꯟꯕꯗꯁꯨ ꯑꯩ ꯍꯥꯏꯒꯦ ꯅꯨꯃꯤꯗꯥꯡꯗ ꯎꯅꯔꯒꯨꯝꯁꯦꯅ ꯎꯅꯧꯗ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏꯌꯦ ꯀꯅꯥꯁꯨ ꯈꯪꯗꯕꯅꯤ ꯉꯥꯟꯕꯁꯦ ꯌꯥꯝ ꯂꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯁꯨ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯗ ꯂꯣꯏꯅꯕꯒꯨꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯌꯦ ꯌꯥꯝ ꯐꯩꯌꯦ ꯃꯦꯝ ꯈꯣꯏꯅ ꯈꯪꯂꯛꯂꯗꯤ ꯑꯩꯁꯦ ꯀꯔꯤꯅꯤ ꯈꯟꯈꯤꯅꯦ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯌꯥꯝꯅ ꯋꯥꯏ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯉꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯇꯧꯔꯁꯤ ꯁꯤꯜꯚꯤꯌꯥꯁꯨ ꯏꯆꯝ ꯆꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕꯗꯒꯤ ꯅꯨꯡꯁꯤꯕꯗ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ ꯉꯥꯟꯕꯁꯨ ꯁꯤꯜꯚꯤꯌꯥꯗ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯗ ꯂꯣꯏꯅꯕꯒꯨꯝ ꯂꯣꯏꯅꯕꯤꯔꯤ ꯁꯤꯜꯚꯤꯌꯥꯁꯨ ꯉꯥꯟꯕꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕꯗꯒꯤ ꯀꯦꯖꯔꯤ ꯗꯦꯕꯤꯀꯥꯁꯨ ꯉꯥꯟꯕꯒ ꯁꯤꯜꯚꯤꯌꯥꯒ ꯅꯨꯡꯁꯤꯅꯔꯦ ꯈꯪꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯔꯤ ꯗꯦꯕꯤꯀꯥ ꯈꯪꯅꯦꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯠꯀꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯒꯤ ꯒꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯦ
nupa amta koidana aina ngairakpani aduga lamakhangda betawa mana yetpa yabrada ai khaluragane thawai se yam chaida Devika gi mamana kaidaure amo chaiga chaktega kaisu taude nangi tamodane phone amukta tau kaigino wari amata sanage Devika mabungda phone tauraga mama da pi wari sanadana thoki mama adusu Devika angang dubu masak kyam phajano ne aingondagi kayam henjano hela moida kayam bu phajaramni ge aigi ituna mafa phangloi aibu kari awat palege ne somdasu nimidang chak toklaga phamungda longni hiptuna lainaga phone da wari sanari thauba matam khrangai bada nang siradraba haujumak yum panda yade na leibro laina na mu damcha ai nang manu shibagini harise somda neniga kakagana yamna taksile imada nupa do thabak tawi adu adana yam tawi hoi aidi hazira subani thabak tawdi kanana bu nusidoino nangbu naning thungan basungam loi nupa adudi thabak tawi nang yakrage waroranu sinatro nang nai ning libese damcha sauga kinomta aina kasu yaroye aduna bu jelase harisine isu aina yadre matam khrangai ko hairabadi nang nupa aduda luhonge sinatro babto amta phakinu ai luhonge haikibro damcha bu nusibagi natro aina ngasi phawada nangi damakta leplibese aidi nang nuside nangi damakta lepte siroba ai adu haide yare ai chensi gamta hairaroi nangna nusiraga ai lawba lakpa numitada ai ngairage hojik oriba fibamse nangsu khangliba natro chawbusu 12 sida loi kisano ho yare ai kaisu haizararoi Laina kaino phajana khumbai tabro wari sanaba yam talabo thabak wana surasu nangi khonjal taraga awaba kokpani nangna adumaina tawbado ai nungaiti yare pethara kano ado imana hebado kamain tawrage wakhalnanida chawbana hostel da chatkibaga baba ningsingbaga chaksu inthi nungaina chadre nai teimadi leiba natro lei imagi sebadi phajana tawiba natro tawida nang laaga amuk itei manabani changdana phajana tawro hoi thaibisu manang nupagi kada kauduna changlei thauba nang da chawgi frit amubadudi itema adayan bani thaibi furitu lawraga thokige tawi thaubana itema ima tumhaurabo tumhaudri ibemagi photo yanghawbani kaidobagi yangalino ai yam pakhaliko masidiba thaibi su thokre thaubadi wari makha muk chathauri thaibi jinglenda furit adu piramlaga mama gi kada changlei ima tumningdribo leima tumladuini Thoibina kankala du thada biramlaga magi kada changlei jinglen phamungda makhong yan tharaga famlami Thoibi hojik phaba tungdribo jinglen mitse ushinba ngamdre Thoibi prap changsilaga jinglen gi mitta naksine yengi mit narabo kaisu tawdida aduga kaigi mit ushinba ngamde haiduna isase olang osawi tumba yadi kainomta haige haidrabasu hekta hayu babado masangamde na haye yumda nomta chaluse o hayeng hekta chalaga loiredana dada thabak chali dudi hayeng dang lepada charasi tongna teda pharise hiptharo tumba yadrido nasa sokthabagi waramgani ai khutta nambiraki Thoibi nang si yamna fei imungi thabak mayam ama solution ba adagi chawbuga thawbuga changdana amuksu kebiba angang machana mama da ningai to basimngai nangdi nokta su saudi wai su haidi asibu wani nangangi moina ingonda kezedana kanada kedino thabak surabasu ai tawfam tokpa ai leina imada muksan kedra thawbugi nupi lakte disu
ꯅꯪꯗꯧꯅ ꯐꯔꯕꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯤ. ꯏꯁ, ꯑꯩꯒꯒ ꯆꯥꯡꯗꯝꯅꯩꯅꯦ. ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥ ꯍꯣꯏꯗ ꯂꯨꯅ ꯇꯧꯕꯤꯕ ꯑꯁꯨꯃꯥꯏꯅꯅꯤꯗ. ꯑꯩꯈꯣꯏ ꯊꯧꯕꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯗꯣꯏꯅꯤ. ꯏꯃꯥꯒꯁꯦ ꯄꯣꯔꯒ ꯊꯝꯕꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ. ꯑꯗꯨꯀꯥꯟꯗꯗꯤ ꯊꯣꯏꯕꯤ ꯅꯪ ꯐꯠꯇꯦ, ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣꯒ ꯍꯥꯏꯔꯛꯇꯣ ꯑꯣꯏꯔꯝꯅꯤ. ꯍꯥꯏꯖꯔꯣꯏ. ꯏꯆꯥ ꯐꯪꯂꯝꯗꯥꯏꯁꯤꯗ ꯅꯪ ꯏꯅꯥꯛꯇꯒꯤꯅꯦ ꯍꯦꯟꯗꯣꯛꯍꯟꯕꯒ ꯌꯥꯄꯣꯟꯇꯦ. ꯑꯁꯤꯕꯨ ꯋꯥꯅꯦꯅ